ꯅꯣꯏꯔꯒ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯅꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛꯅꯦ ꯃꯥꯡꯖꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅꯀꯣ ꯗ꯭ꯔꯦꯁꯀꯨꯝꯕ ꯁꯦꯠꯄ ꯃꯇꯝꯗ ꯄꯛꯆꯔꯛꯇꯕ ꯏꯁꯥꯅ ꯄꯥꯝꯖꯔꯛꯇꯕ ꯀꯟꯐꯤꯗꯦꯟꯁ ꯋꯥꯠꯄ ꯏꯟꯁꯤꯀ꯭ꯌꯣꯔ ꯑꯣꯏꯔꯛꯄꯁꯦ ꯁꯤꯈꯛ ꯅꯠꯇꯦꯕ ꯑꯇꯣꯞꯄ ꯃꯥꯡꯖꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯑꯕꯀꯣ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯊꯣꯛꯄ ꯑꯃ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯩꯁꯦ KG 83 ꯑꯗꯥꯏꯃꯨꯛ ꯂꯨꯝꯃꯝꯃꯦ 5'7" 5'7" KG 83 ꯂꯨꯝꯕꯁꯦ ꯑꯗꯨꯝ ꯋꯦꯠꯁꯦ ꯌꯥꯝꯕ ꯆꯤꯡꯉꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯦꯞꯀꯨꯝꯕ ꯌꯥꯝ ꯇꯥꯔꯝꯗꯦꯕꯀꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗꯅꯦ ꯑꯩꯁꯦ ꯁꯣꯔ ꯍꯣꯟꯕꯗ ꯋꯥꯕꯒꯤ ꯑꯃ ꯇꯧꯔꯝꯃꯦꯕ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯁꯦ ꯐꯨꯟꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯔꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯁꯤꯗ ꯃꯥꯂꯤꯁ ꯇꯧꯍꯟꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯁꯦꯡꯕ ꯅꯪꯒꯟꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯁꯨꯊꯍꯟꯕꯒꯤ ꯇꯥꯏꯞ ꯇꯧꯔꯅꯤ ꯑꯗꯩꯗꯤ ꯀꯣꯕ꯭ꯔꯥ ꯄꯣꯁ ꯍꯥꯏꯕ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯊꯦꯛꯇꯣꯛꯄꯤꯗꯣ ꯑꯗꯨꯒꯤꯗꯣ ꯇꯧꯗ꯭ꯔꯗꯤ ꯑꯩꯁꯦ ꯑꯗꯨꯝꯅꯦ ꯏꯁꯥꯁꯦ ꯁꯣꯔ ꯍꯣꯟꯕ ꯐꯨꯟꯕꯒꯤ ꯇꯥꯏꯞ ꯇꯧꯔꯝꯃꯦꯕ ꯍꯣꯏ ꯑꯗꯨꯒ ꯑꯩꯒꯤꯅꯅꯦ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯒꯗꯤ ꯐꯩ ꯑꯦꯛꯁꯔꯁꯥꯏꯁꯁꯦ ꯑꯩꯒꯤ ꯒꯨꯂꯤꯒꯤ ꯇꯥꯏꯞ ꯇꯧꯔꯦꯕ ꯉꯁꯤꯁꯦ ꯅꯣꯡꯃ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯍꯧꯗ꯭ꯔꯕ ꯑꯩꯁꯦ ꯆꯦꯜꯍꯧꯗ꯭ꯔꯕ ꯈꯔ ꯑꯗꯩꯗꯤ ꯋꯥꯀꯤꯡꯕꯨ ꯀꯩꯅꯣꯝ ꯇꯧꯍꯧꯗ꯭ꯔꯕꯀꯣ ꯑꯩꯁꯦ ꯁꯣꯔ ꯐꯨꯟꯒꯅꯦꯕ ꯍꯥꯏꯗꯤ ꯐꯗꯤ ꯐꯩ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯒꯗꯤ ꯑꯩꯁꯦ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯃꯛꯄꯨ ꯁꯣꯔꯁꯦ ꯐꯨꯟꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦꯕ ꯍꯦꯛꯄꯨ ꯇꯧꯍꯧꯗ꯭ꯔꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯍꯞꯇꯥ ꯑꯃ ꯂꯦꯞꯀꯦꯔꯥ ꯑꯗꯩ ꯑꯦꯛꯁꯔꯁꯥꯏꯁꯁꯦ ꯅꯣꯡ ꯅꯤꯅꯤ ꯇꯧꯔꯣꯏꯒꯦꯔꯥ ꯑꯩꯉꯣꯟꯗ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦꯕ ꯍꯧꯖꯤꯛꯀꯤꯁꯤꯗꯤꯅꯦ ꯗꯥꯏꯔꯦꯛ ꯄꯥꯟꯕꯤꯅꯤ ꯑꯗꯨꯒ ꯒꯨꯂꯤꯕꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯗꯨꯅ ꯌꯥꯗꯤ ꯌꯥꯏ ꯑꯃ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩꯅ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯈꯛ ꯅꯠꯇꯦꯕ ꯑꯩꯒꯤ ꯏꯆꯦ ꯀ꯭ꯂꯥꯏꯟ ꯑꯃ ꯌꯥꯎꯋꯦ ꯍꯟꯗꯛ KG ꯈꯔ ꯇꯥꯕ ꯗꯦ 20 daysꯇꯀꯣ ꯑꯗꯣ ꯃꯥꯁꯨ ꯇꯧꯋꯦꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯀꯩꯒꯤꯅꯣ ꯋꯦꯠ ꯂꯣꯁ ꯇꯧꯅꯤꯡꯉꯤꯁꯦ ꯃꯣꯇꯤꯚꯦꯁꯟꯁꯦ ꯀꯩꯅꯣꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯁꯨ ꯅꯪꯒꯤ ꯇꯥꯏꯞꯇ ꯅꯪꯅ ꯚꯤꯗꯤꯑꯣꯗ ꯍꯥꯏꯕꯗꯣ ꯁꯣꯔ ꯍꯣꯟꯕꯗ ꯐꯨꯟꯕ ꯈꯣꯠꯄꯒꯤ ꯇꯥꯏꯞ ꯇꯧꯔꯛꯄ ꯀꯣꯛ ꯉꯥꯎꯔꯛꯄꯐꯥꯎ ꯌꯥꯎꯋꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅꯅꯦ ꯁꯤꯒꯤꯁꯤꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒꯅꯦ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯒꯜꯂꯝꯃꯦꯕ ꯋꯥꯀꯤꯡ ꯑꯃ ꯆꯠꯄꯅꯤ ꯈꯪꯗꯦ ꯊꯕꯛ ꯑꯃ ꯇꯧꯕꯅꯤ ꯈꯪꯗꯦ ꯏꯁꯥꯁꯦ ꯋꯥꯕꯅ ꯍꯦꯛꯇ ꯍꯥꯟꯕ ꯀꯣ ꯅꯣꯏꯔꯒ ꯂꯩꯕ ꯃꯇꯝꯗꯅꯦꯀꯣ ꯍꯥꯏꯗꯤ ꯑꯅꯣꯏꯕ ꯃꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯠꯁꯦ ꯁ꯭ꯇꯣꯔ ꯃꯌꯥꯝ ꯏꯅꯔꯖꯤ ꯌꯥꯝ ꯌꯥꯎꯗꯣꯏꯕꯣꯏꯒꯅꯤꯡꯉꯦꯕꯀꯣ ꯅꯠꯇꯦ ꯅꯣꯏꯔꯒ ꯂꯩꯕꯅ ꯍꯦꯟꯅ ꯋꯥꯕꯅꯤꯀꯣ ꯏꯁꯥ ꯆꯥꯎꯕ ꯃꯤꯈꯩꯁꯦ ꯌꯥꯝ ꯋꯥꯕꯅꯤꯀꯣ ꯃꯌꯥꯡ ꯀꯪꯉꯒ ꯏꯅꯔꯖꯤꯒ ꯏꯄꯥꯒ ꯄꯥꯕꯗꯣ ꯃꯣꯏꯅ ꯍꯦꯟꯅ ꯈꯤꯡ ꯂꯥꯎꯔꯒ ꯂꯩꯕꯅꯦꯕ ꯅꯣꯏꯔꯒ ꯂꯩꯕ ꯃꯇꯝꯗ ꯏꯅꯔꯖꯤ ꯑꯃ ꯗꯥꯎꯟ ꯐꯖꯅ ꯆꯠꯄꯤꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯏꯋꯥ ꯋꯥꯕꯤꯁꯦ ꯁꯤꯒꯤꯁꯤꯃ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯊꯦꯡꯅꯔꯦꯀꯣ ꯑꯗꯨꯒ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯈꯣꯠꯄ ꯃꯇꯝꯗ ꯏꯁꯥꯅ ꯄꯥꯝꯖꯗꯕ ꯑꯃ ꯂꯩꯔꯦꯕ ꯏꯁꯥꯅ ꯏꯟꯁꯤꯀ꯭ꯌꯣꯔ ꯑꯣꯏꯕ ꯀꯟꯐꯤꯗꯦꯟꯁ ꯋꯥꯠꯄ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯃꯇꯝꯗ ꯏꯁꯥꯅ ꯄꯥꯝꯖꯗꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕꯁꯦ ꯃꯤꯅ ꯐꯖꯅ ꯇ꯭ꯔꯤꯠ ꯇꯧꯗꯕꯅꯦꯕ ꯑꯁꯦꯡꯕ ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯔꯛꯇꯣꯏ ꯋꯥꯔꯤꯁꯦ ꯑꯩ ꯋꯥꯁꯛꯀꯦ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤꯀꯣ ꯑꯩ ꯏꯁꯥꯅ ꯇꯁꯦꯡꯅ ꯊꯥꯖꯔꯒꯅꯦꯕꯀꯣ ꯂꯤꯔꯛꯇꯣꯏ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯅꯨꯄꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯔꯤꯁꯦꯞꯁꯅꯤꯁꯅꯦꯕꯀꯣ ꯑꯩ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯏꯃꯥꯟꯅꯕꯗꯐꯥꯎ ꯂꯤꯕ ꯌꯥꯎꯈ꯭ꯔꯕꯅꯤꯀꯣ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯕꯗꯀꯣ ꯑꯗ ꯃꯥꯅꯀꯣ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯅꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯅꯣꯏꯔꯕꯅꯤꯅ ꯗ꯭ꯔꯦꯁꯀꯨꯝꯕꯗꯁꯨ ꯑꯗꯨꯝ ꯁꯦꯠꯄꯗ ꯐꯖꯗ꯭ꯔꯦꯅ ꯍꯥꯏꯗꯅꯀꯣ ꯃꯥꯅ ꯆꯠꯄꯁꯦ ꯑꯩꯉꯣꯟꯗꯅꯦ ꯑꯩꯅ ꯃꯉꯣꯟꯗ ꯖꯦꯔꯣꯛꯁꯀꯤ ꯃꯇꯥꯡꯗꯔ ꯀꯩꯅꯣ ꯐꯥꯏꯜ ꯑꯗꯨꯗ ꯐꯣꯝꯒꯤ ꯊꯥꯖꯤꯟꯕꯒꯤꯗ ꯉꯥꯡꯅꯕꯗꯀꯣ ꯃꯥ ꯑꯩꯉꯣꯟꯗ ꯐꯖꯅ ꯇ꯭ꯔꯤꯠ ꯇꯧꯔꯛꯀꯦꯕꯀꯣ ꯍꯥꯏꯗꯤ ꯐꯖꯗꯔ ꯇ꯭ꯔꯤꯠ ꯇꯧꯔꯛꯄꯗꯣ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯈꯪꯈ꯭ꯔꯦ ꯁꯤ ꯅꯨꯄꯤ ꯁꯛ ꯊꯤ ꯀꯥꯛꯄꯤꯅꯤ ꯏꯔꯤ ꯂꯤꯒꯩ ꯑꯩ ꯈꯜꯂꯒ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯅꯀꯣ ꯆꯍꯤ ꯑꯩꯅ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯍꯥꯏꯒꯗ꯭ꯔꯥ ꯆꯍꯤ ꯑꯅꯤꯃꯨꯛꯇꯤ ꯅꯠꯇꯕ ꯆꯍꯤ 1.5 ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗ ꯆꯠꯂꯦꯕꯀꯣ ꯑꯩꯁꯦ ꯗ꯭ꯔꯦꯁꯁꯨ ꯅꯥꯜꯂꯦ ꯏꯁꯥꯗ ꯀꯟꯐꯤꯗꯦꯟꯁ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯂꯥꯛꯑꯦꯕꯀꯣ ꯐꯤꯒꯔꯒ ꯇꯥꯔ ꯆꯠꯄꯗꯅꯦ ꯊꯤ ꯐꯖꯅ ꯇ꯭ꯔꯤꯠ ꯇꯧꯔꯛꯑꯦꯕ ꯑꯁꯦ ꯅꯣꯛꯅꯤꯡꯉꯝꯕ ꯌꯥꯏꯀꯣ ꯅꯣꯏ ꯋꯥꯔꯤꯁꯦ ꯁꯤꯒꯤꯁꯦ ꯑꯗꯣ ꯑꯁꯦꯡꯕꯅꯦꯕ ꯁꯤꯒꯨꯝꯕꯁꯦ ꯂꯩꯌꯦꯕ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯃꯨꯠ ꯅꯨꯡꯉꯥꯏꯔꯝꯗꯕ ꯑꯗꯨꯒꯤ ꯑꯦꯅꯤ ꯔꯤꯖꯟ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯅ ꯉꯥꯡꯉꯤꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯇꯁꯦꯡꯅ ꯗꯥꯏꯔꯦꯛ ꯊꯦꯡꯅꯔꯒ ꯑꯩꯅ ꯊꯥꯖꯕ ꯃꯑꯣꯡꯗꯅꯦꯕꯀꯣ ꯉꯥꯡꯉꯤꯁꯦ ꯁꯤꯒꯤꯁꯦ ꯑꯃꯁꯨ ꯍꯥꯏꯕꯤꯒꯦꯕ ꯅꯣꯏ ꯑꯩꯅ ꯉꯥꯡꯕꯁꯦ ꯅꯣꯛꯅꯤꯡꯉꯝꯃꯒꯁꯨ ꯍꯦꯂꯣ ꯏꯐꯦꯛ ꯑꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯒꯦꯕꯀꯣ ꯍꯥꯏꯗꯤ ꯅꯪꯁꯦ ꯂꯝꯕꯤꯗ ꯃꯤ ꯑꯅꯤ ꯊꯦꯡꯅꯔꯦꯕ ꯃꯤ ꯑꯅꯤꯁꯦ ꯑꯃꯅ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯑꯃꯅ ꯃꯁꯛ ꯊꯤꯕ ꯑꯅꯤꯃꯛꯁꯦ ꯍꯦꯜꯞ ꯗꯔꯀꯥꯔ ꯇꯥꯔꯦꯕ ꯅꯪ ꯀꯔꯝꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯪ ꯅꯨꯄꯤ ꯑꯊꯤꯕꯤꯁꯤꯗ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯅꯨꯄꯥꯕꯨ ꯑꯣꯏꯔꯣ ꯅꯨꯄꯤꯕꯨ ꯑꯣꯏꯔꯣ ꯐꯖꯕꯗ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯐꯖꯕꯗ ꯀꯝꯄꯜꯁꯔꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯒꯅꯤꯕ ꯅꯆꯤꯟ ꯊꯤꯖꯟꯅꯒꯅꯨꯀꯣ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤꯀꯣ ꯁꯤꯒꯤꯁꯦ ꯃꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯦꯂꯣ ꯏꯐꯦꯛ ꯑꯅ ꯂꯩꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯐꯖꯕ ꯑꯦꯄꯤꯌरेंस ꯐꯖꯕ ꯃꯤꯗꯒ ꯍꯦꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯗꯕꯒꯤ ꯑꯣꯏꯅ ꯐꯔꯒ ꯕꯣꯏ ꯍꯥꯏꯗꯤ ꯃꯣꯏꯗ ꯃꯇꯦꯡ ꯍꯦꯟꯅ ꯄꯥꯡꯅꯤꯡꯕꯒꯤ ꯇꯥꯏꯞꯇ ꯁꯤꯒꯤꯁꯦ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇꯁꯨ ꯊꯦꯡꯅꯔꯛꯀꯅꯦꯕ ꯐꯕ꯭ꯔꯥ ꯍꯪꯉꯒꯗꯤ ꯐꯠꯇꯦꯀꯣ ꯑꯟꯐꯦꯌꯔ ꯑꯣꯏ ꯁꯤꯒꯤꯁꯦ ꯍꯥꯏꯗꯤ ꯃꯤ ꯈꯔ ꯗ꯭ꯔꯦꯁ ꯅꯥꯜꯂꯛꯇꯕꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯟꯊꯅ ꯌꯦꯡꯒꯗꯕ ꯅꯠꯇꯦ ꯑꯗꯨ ꯌꯥꯏꯕ ꯖꯁꯇꯤ ꯇꯧꯔꯣꯏꯗꯕꯅꯦꯕ ꯑꯗꯨꯕꯨ ꯃꯤꯅꯗꯤ ꯑꯗꯨꯝ ꯅꯉꯣꯟꯗ ꯖꯁ ꯇꯧꯔꯛꯑꯅꯦꯕ ꯑꯩ ꯑꯃ ꯍꯥꯏꯕꯤꯒꯦ ꯅꯪꯅꯗꯤ ꯃꯤꯉꯣꯟꯗ ꯖꯁ ꯇꯧꯒꯅꯕꯀꯣ ꯑꯗꯣ ꯔꯦꯗꯤꯗꯤ ꯑꯗꯨꯝ ꯂꯩꯔꯣꯕ ꯃꯤꯅ ꯅꯉꯣꯟꯗ ꯖꯁ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗ꯭ꯔꯦꯁꯀꯨꯝꯕ ꯁꯦꯠꯀꯠꯂꯛꯄ ꯅꯪ ꯌꯦꯡꯉꯨ ꯒꯚꯔꯟꯃꯦꯟꯒꯤ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯌꯦꯡꯉꯨꯅꯦ ꯅꯪꯁꯦ ꯈꯤꯇꯪ ꯗ꯭ꯔꯦꯁꯀ ꯅꯥꯜꯂꯒ ꯅꯥꯟꯗꯕꯤꯗ ꯃꯣꯠꯂꯒ ꯆꯠꯂꯣꯕꯀꯣ ꯅꯪꯉꯣꯟꯗ ꯀꯃꯥꯏꯅ ꯇ꯭ꯔꯤꯠ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨ ꯄꯨꯔꯥ ꯅꯪꯁꯦ ꯇꯨꯃꯤꯠ ꯀꯥꯡꯒꯤ ꯇꯥꯏꯞꯇ ꯇ꯭ꯔꯤꯠ ꯇꯧꯔꯛꯑꯗꯕꯅꯦꯕ ꯍꯣꯁꯄꯤꯇꯥꯜꯗꯒ ꯆꯠꯄ ꯃꯇꯝꯗ ꯒꯚꯔꯟꯃꯦꯟꯒꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯒꯤꯗ ꯑꯩꯅ ꯍꯥꯏꯖꯔꯛꯑꯒꯦ ꯍꯣꯁꯄꯤꯇꯥꯜꯒꯤꯗ ꯄꯜꯂꯒ ꯍꯥꯏꯔꯒꯅꯦ ꯅꯪ ꯅꯣꯏꯔꯒ ꯂꯩꯔꯕ ꯑꯅꯥꯕꯒꯤ ꯆꯥꯟꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯑꯅꯤꯕ ꯅꯣꯏꯔꯒ ꯂꯩꯕꯗ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯊꯦꯡꯅꯕ ꯍꯥꯏꯔꯒꯗꯤ ꯑꯩꯉꯣꯟꯗꯗꯤ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯗ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯊꯦꯡꯅꯕ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯣꯏꯔꯒ ꯂꯩꯕꯒꯤꯅꯦ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯅꯣꯏꯔ ꯂꯥꯛꯑꯦ ꯑꯩꯅ ꯈꯪꯉꯛꯄꯗꯒꯤꯀꯣ ꯃꯥꯁꯦ ꯈꯣꯡꯁꯦ ꯍꯧꯖꯤꯛꯅꯦ ꯈꯤꯇꯪ ꯇꯧꯕ ꯃꯇꯝꯗ ꯇꯨꯁꯟꯕꯤ ꯑꯗꯨꯝ ꯇꯧꯋꯦꯕ ꯅꯍꯥꯟ ꯀꯨꯏꯗ꯭ꯔꯤ ꯀꯩꯅꯣꯗ ꯅꯋꯥꯝ ꯂꯩꯀꯥꯏꯒꯤꯗ ꯌꯦꯡꯐꯝ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯆꯠꯂꯤꯅꯤ ꯑꯗꯨꯁꯨꯅꯦ ꯀꯩꯅꯣꯅꯦ ꯑꯍꯨꯝꯂꯛꯂ ꯀꯩꯅꯣ ꯁꯨꯔꯦ ꯆꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯣꯡ ꯑꯅꯤꯔꯛ ꯇꯨꯕꯗꯅꯦ ꯈꯣꯡ ꯑꯅꯤꯃꯛ ꯅꯥꯟꯊꯣꯛꯏꯕ ꯌꯦꯡꯉꯨꯅꯦ ꯅꯥꯟꯊꯣꯛꯄꯗꯤ ꯅꯠꯇꯦ ꯀꯩꯅꯣꯒꯤ ꯃꯁꯜ ꯄꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯈꯔ ꯅꯥꯟꯊꯣꯛꯄ ꯆꯤꯡꯗꯣꯏꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯤꯅꯦ ꯑꯗꯨ ꯆꯠꯄ ꯌꯥꯗ꯭ꯔꯤꯅꯦꯕ ꯈꯣꯡ ꯑꯅꯤꯃꯛꯅꯤꯀꯣ ꯍꯥꯏꯁꯦ ꯇꯨꯁꯜꯂꯤꯕ
ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯤꯇꯪ ꯉꯥꯛꯇꯪ ꯑꯃꯨꯔꯛꯈꯛ ꯅꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯇꯨꯁꯜꯂꯦꯕ ꯀꯩꯒꯤꯅꯣ ꯋꯦꯠꯇꯣ ꯌꯥꯝ ꯌꯥꯝꯃꯦꯕ ꯃꯥꯒꯤ ꯍꯥꯏꯠꯇꯨꯒ ꯃꯥꯒꯤ ꯋꯦꯠꯇꯨꯅ ꯍꯦꯜꯂꯛꯑꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯆꯠꯄ ꯈꯣꯠꯄꯗ ꯃꯔꯨꯑꯣꯏꯅ ꯈꯔ ꯃꯣꯏ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄ ꯀꯥꯡꯕꯨ ꯑꯩꯈꯣꯏꯗꯗꯤ ꯋꯦꯠ ꯌꯥꯝꯕꯒ ꯇꯨꯁꯟꯕ ꯈꯣꯠꯄ ꯑꯗꯨꯃꯛꯇꯤ ꯇꯧꯕꯤꯔꯣꯏ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗꯗꯤ ꯑꯗꯣ ꯈꯤꯇꯪ ꯅꯪ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯒꯅꯦ ꯀꯝꯄꯜꯁꯔꯤ ꯇꯧꯔꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛꯇꯩ ꯅꯣꯏꯔ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤ ꯅꯪ ꯑꯍꯟꯗꯤ ꯑꯣꯏꯁꯜꯂꯛꯀꯅꯤꯗꯅ ꯆꯍꯤꯗꯤ ꯍꯥꯞꯆꯤꯜꯂꯛꯀꯅꯤꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪ ꯅꯣꯏꯔꯛꯑꯒ ꯅꯪꯒꯤ ꯈꯣꯡꯒꯨꯝꯕꯗ ꯌꯥꯝ ꯊꯤꯅ ꯏꯐꯦꯛ ꯂꯥꯛꯀꯅꯦꯕ ꯆꯠꯄ ꯈꯣꯠꯄ ꯃꯇꯝꯗ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯗ ꯗꯥꯏꯔꯦꯛ ꯊꯦꯡꯅꯔꯕꯅꯤꯀꯣ ꯑꯗꯨꯒ ꯅꯣꯏꯔꯒ ꯂꯩꯕ ꯑꯦꯛꯁꯦꯁ ꯋꯦꯠ ꯑꯣꯏꯔꯒ ꯂꯩꯕꯁꯤꯀꯣ ꯗꯥꯏꯔꯦꯛꯂꯤ ꯂꯤꯡ ꯇꯨꯅꯦ ꯍꯧꯖꯤꯛꯀꯤꯅꯦ ꯇꯥꯏꯞ 2 ꯗꯥꯏꯕꯦꯇꯤꯁꯁꯦ ꯅꯥꯔꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝ ꯍꯦꯟꯒꯠꯂꯛꯑꯦꯕ ꯁꯤ ꯊꯣꯛꯑꯒ ꯂꯩꯔꯕꯅꯤꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒ ꯇꯧꯗꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯅꯣꯏꯔꯛꯑꯅꯦꯕꯀꯣ ꯑꯗꯨꯒ ꯗꯥꯏꯇꯤꯡꯁꯦ ꯍꯧꯔꯛꯑꯒꯦ ꯑꯣꯔ ꯀꯩꯅꯣꯒꯤ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗ ꯑꯣꯔ ꯐꯤꯠꯅꯦꯁꯀꯤ ꯖꯔꯅꯤꯗ ꯆꯪꯕ ꯍꯧꯔꯛꯑꯒꯦꯁꯤꯀꯣ ꯄ꯭ꯔꯤ ꯗꯥꯏꯕꯦꯇꯤꯛ ꯑꯣꯏꯗꯣꯏꯔꯦ ꯈꯤꯇꯪꯈꯛ ꯍꯥꯏꯕꯒꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇꯅꯦꯕ ꯂꯥꯛꯀꯗꯣꯏꯁꯦ ꯁꯤꯒꯤꯁꯦ ꯇꯧꯕꯤꯒꯅꯣꯕ ꯅꯪ ꯅꯁꯥꯅ ꯍꯥꯟꯅ ꯀꯤꯌꯔ ꯑꯗꯨꯝ ꯂꯧꯍꯧꯕ ꯑꯗꯩꯗꯤ ꯋꯦꯠ ꯍꯦꯜꯂ ꯂꯩꯕꯁꯤꯅ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯍꯦꯜꯊ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯁꯣꯔ ꯍꯣꯟꯕꯗꯣ ꯑꯗꯨꯁꯨ ꯃꯤꯅ ꯍꯥꯏ ꯔꯤꯁꯔꯁꯇ ꯍꯥꯏꯔ ꯂꯩꯔꯕꯅꯦꯕ ꯅꯪ ꯋꯦꯠ ꯍꯦꯜꯂꯒ ꯂꯩꯔꯒꯗꯤ ꯁꯣꯔ ꯍꯣꯟꯕꯗ ꯋꯥꯔꯛꯄ ꯊꯕꯛꯀꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯅꯁꯥ ꯏꯅꯔꯖꯤ ꯑꯗꯨꯝ ꯗꯥꯎꯟ ꯆꯠꯂꯛꯄ ꯈꯤꯇꯪ ꯆꯦꯟꯕ ꯃꯇꯝꯗ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯕꯁꯦ ꯁꯤꯒꯤꯁꯦ ꯊꯣꯛꯂꯛꯑꯅꯤꯅ ꯍꯥꯏꯔꯕꯅꯦꯕ ꯑꯗꯨꯅꯀꯣ ꯅꯪ ꯅꯁꯥꯁꯦ ꯍꯧꯖꯤꯛꯇꯒꯤ ꯀꯤꯌꯔ ꯂꯧꯕ ꯍꯧꯕ ꯑꯁꯦꯡꯕ ꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯅꯪꯁꯨꯀꯣ ꯀꯃꯦꯟꯗ ꯍꯥꯏꯔꯝꯕ ꯅꯪꯅ ꯀꯃꯦꯟꯗ ꯅꯁꯥꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯖꯗꯕ ꯊꯦꯡꯅꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯀꯥ ꯑꯗꯩꯗꯤ ꯄ꯭ꯔꯤ ꯗꯥꯏꯕꯦꯇꯤꯛ ꯑꯗꯩꯗꯤ ꯇꯥꯏꯞ 2 ꯗꯥꯏꯕꯦꯇꯤꯛ ꯁꯤꯒꯨꯝꯕꯁꯦ ꯁꯤꯗꯤ ꯑꯩ ꯏꯁꯥꯗ ꯗꯥꯏꯔꯦꯛ ꯊꯦꯡꯅꯕꯗꯤ ꯅꯠꯇ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯊꯦꯡꯅꯕ ꯍꯥꯏꯔꯒꯅ ꯑꯩ ꯀꯟꯐꯤꯗꯦꯟꯁ ꯌꯥꯝ ꯋꯥꯠꯄ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯈꯣꯠꯄꯗ ꯑꯃ ꯂꯩꯔꯦꯀꯣ ꯁꯣꯔ ꯐꯨꯟꯕ ꯇꯥꯏꯞ ꯇꯧꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯒꯤꯗꯤ ꯏꯁꯥ ꯋꯥꯒꯟꯕ ꯑꯃ ꯂꯩꯔꯦꯀꯣ ꯃꯤꯅ ꯐꯖꯅ ꯇ꯭ꯔꯤꯠ ꯇꯧꯔꯛꯇꯕ ꯑꯃ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯗ꯭ꯔꯦꯁꯀꯨꯝꯕ ꯏꯁꯥ ꯐꯤꯠ ꯑꯣꯏꯈꯠꯂꯛꯀꯥꯟꯗ ꯃꯤꯅ ꯍꯦꯟꯅ ꯔꯦꯁꯄꯦꯛ ꯇꯧꯔꯛꯄꯒꯤ ꯇꯥꯏꯞ ꯇꯧꯕꯁꯦ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯃꯥꯗ ꯗꯥꯏꯔꯦꯛ ꯊꯦꯡꯅꯕ ꯑꯃ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯃꯥ ꯈꯣꯡꯒꯨꯝꯕꯁꯦ ꯑꯩꯁ ꯑꯗꯨꯝ ꯇꯨꯁꯟꯕꯤ ꯃꯤ ꯍꯪꯉꯤꯉꯣ ꯅꯪ ꯀꯩꯅꯣꯅꯦ ꯈꯣꯡꯕꯨ ꯑꯅꯤꯃꯛ ꯇꯤꯛꯏꯁꯦ ꯀꯃꯥꯏꯅꯅꯣꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯁꯝꯕ ꯆꯠꯄꯗꯨꯗ ꯇꯦꯛꯄꯗꯤ ꯗꯥꯏꯔꯦꯛ ꯅꯠꯇꯦꯕꯀꯣ ꯃꯥꯒꯤꯁꯦ ꯑꯁꯥꯏꯗ ꯇꯨꯁꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯇꯨꯁꯟꯕꯁꯤꯅ ꯂꯩꯊꯦꯛꯑꯒ ꯑꯗꯨꯝ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯥꯟꯊꯣꯛꯄꯁꯨ ꯍꯥꯏꯗꯤ ꯂꯩꯊꯦꯛꯄ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯃꯥꯗ ꯗꯥꯏꯔꯦꯛ ꯊꯦꯡꯅꯔꯕꯅꯦꯕ ꯑꯗꯨꯗꯩꯗꯤ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯂꯦꯁꯇ꯭ꯔꯣꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯗꯣꯔꯦ ꯑꯩꯁꯦ ꯕ꯭ꯔꯣ ꯑꯗꯩꯗꯤ ꯗꯥꯏꯕꯦꯇꯤꯁ ꯌꯧꯗꯣꯔꯕꯅꯦ ꯌꯧꯗ꯭ꯔꯤꯉꯩꯗꯃꯛꯇ ꯄ꯭ꯔꯤꯚꯦꯟ ꯇꯧꯍꯧꯁꯦꯅ ꯑꯗꯨꯒꯤꯗꯣ ꯇꯧꯕꯤꯒꯅꯣꯕ ꯅꯪ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯄ꯭ꯔꯤꯚꯦꯟ ꯇꯧꯔꯒ ꯂꯩꯌꯣꯕꯀꯣ ꯑꯃ ꯍꯥꯏꯒꯦ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗ ꯆꯪꯕ ꯍꯧꯕꯒꯤ ꯃꯤꯅ ꯌꯥꯝ ꯇꯟꯅꯕꯁꯦ ꯐꯤꯠꯅꯦꯁꯀꯤ ꯖꯔꯅꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯞꯇꯥ ꯑꯃꯗ ꯔꯤꯖꯜꯁꯦ ꯁꯠ ꯂꯥꯎꯅ ꯍꯦꯛꯇ ꯅꯪꯅ ꯄꯥꯝꯃꯤꯕ ꯀꯩꯅꯣꯁꯦ ꯎꯔꯣꯏꯕ ꯍꯣꯏ ꯔꯤꯖꯜꯗꯤ ꯑꯍꯥꯟꯕꯒꯤ ꯀꯦꯖꯤ ꯈꯔ ꯇꯥꯕꯗꯤ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯅꯪꯅꯁꯦ ꯀꯦꯖꯤ 5ꯕꯨ ꯇꯥꯕ꯭ꯔꯣ 10ꯕꯨ ꯇꯥꯕ꯭ꯔꯣ ꯃꯇꯝ ꯆꯪꯒꯗꯕ ꯄ꯭ꯔꯣꯁꯦꯁꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯁ ꯊꯥ 3-4 ꯆꯪꯗꯣꯏꯅꯤꯅꯦ ꯑꯩꯒꯤ ꯐꯤꯠꯅꯦꯁ ꯖꯔꯅꯤ ꯑꯩꯅ ꯆꯪꯕꯁꯦ ꯋꯦꯠ ꯄꯥꯝꯃꯤꯁꯦ ꯑꯗꯨꯗꯤ ꯌꯩꯊꯣꯛꯀꯦ ꯌꯩꯊꯣꯛꯏꯈꯩꯅꯦ ꯅꯪꯅꯦ ꯃꯇꯝꯁꯦ ꯅꯪꯅ ꯊꯥ 3 ꯆꯪꯉꯝꯒꯗꯕ ꯅꯪꯒꯤ ꯔꯤꯖꯜ ꯐꯪꯒꯗꯕꯗꯣ ꯅꯪꯅ ꯍꯞꯇꯥ ꯑꯃ ꯌꯩꯊꯣꯛꯄꯗ ꯊꯥ 4 ꯆꯪꯉꯅꯦꯕ ꯑꯗꯩ ꯅꯪꯅ ꯁꯨꯝ ꯌꯩꯊꯣꯛꯑꯒ ꯆꯍꯤ ꯑꯃꯁꯨ ꯆꯪꯈ꯭ꯔꯅꯦꯕ ꯅꯪꯒꯤ ꯔꯤꯖꯜꯗꯣ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯁꯨꯝ ꯌꯩꯊꯣꯛꯏꯈꯩ ꯑꯗꯨꯅ ꯅꯪꯅ ꯍꯧꯖꯤꯛꯇꯒꯤ ꯗꯛ ꯂꯥꯎꯅ ꯍꯧꯔꯒꯗꯤꯀꯣ ꯍꯣꯏ ꯑꯩ ꯍꯥꯏꯒꯦ ꯍꯞꯇꯥ ꯑꯃꯗ ꯍꯦꯛꯇ ꯅꯪꯒꯤ ꯔꯤꯖꯜ ꯅꯪꯅ ꯄꯥꯝꯕꯗꯨ ꯐꯪꯉꯣꯏ ꯁꯨꯡꯐꯪ ꯐꯪꯉꯣꯏ ꯑꯗꯨꯒꯤ ꯀꯣꯛꯇꯣ ꯐꯪꯅꯤꯅ ꯈꯜꯂꯒ ꯂꯩꯔꯕ ꯅꯪ ꯇꯣꯛꯑꯣ ꯐꯤꯠꯅꯦꯁꯀꯤ ꯖꯔꯅꯤꯗ ꯆꯪꯉꯨꯔꯅ ꯑꯗꯨꯝ ꯀꯥꯟꯅꯔꯔꯣꯏ ꯃꯔꯝꯗꯤ ꯅꯪ ꯑꯗꯨꯝ ꯗꯤꯁꯀꯔꯦꯖ ꯇꯧꯔꯒ ꯅꯪ ꯅꯤꯡꯍꯟꯅꯔ ꯇꯣꯛꯀꯅꯤꯕ ꯔꯤꯖꯜꯗꯣ ꯎꯗ꯭ꯔꯒꯗꯤ ꯑꯗꯨꯅ ꯃꯇꯝ ꯆꯪꯕ ꯄ꯭ꯔꯣꯁꯦꯁꯅꯦ ꯍꯥꯏꯕꯁꯤꯃ ꯈꯪꯕꯤꯌꯣ ꯑꯗꯨꯒ ꯃꯇꯝꯁꯦ ꯊꯨꯖꯟꯒꯦ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯉꯁꯤꯗꯒꯤ ꯍꯦꯛ ꯍꯧꯕ ꯅꯪ ꯍꯧꯖꯤꯛ ꯌꯦꯡꯉꯤꯁꯦ ꯍꯧꯖꯤꯛꯇꯒꯤ ꯍꯦꯛꯇ ꯍꯧꯕ ꯅꯪꯅꯀꯣ ꯂꯥꯏꯊꯣꯛꯑꯝꯕꯁꯨ ꯌꯥꯏꯕ ꯑꯦꯔꯥ ꯀꯩꯗꯧꯋꯦꯒꯦ ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯁꯣꯔ ꯍꯣꯟꯕꯁꯨ ꯋꯥꯕ ꯂꯩꯇꯦ ꯑꯁ ꯀꯩꯗꯧꯋꯦꯒꯦ ꯀꯩꯝꯇ ꯑꯅꯥꯕꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯃꯁꯨ ꯂꯥꯜꯂꯦꯕ ꯑꯩꯈꯣꯏ ꯃꯥꯒꯤꯗꯃꯛ ꯍꯥꯏꯒꯦꯀꯣ ꯁꯤꯁꯦ ꯌꯦꯡꯉꯣꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯖꯤꯛ ꯈꯣꯡ ꯑꯅꯤ ꯂꯩꯊꯦꯛꯄꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯒꯤꯀꯣ ꯑꯩꯅ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯁꯨ ꯂꯩꯊꯦꯛꯑꯦꯕ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯅ ꯑꯌꯨꯛꯇ ꯍꯧꯒꯠꯂꯒ ꯌꯣꯒ ꯆꯠꯅꯕ ꯍꯣꯠꯅꯕꯁꯤꯗ ꯃꯝꯕꯁꯤꯗꯀꯣ ꯃꯣꯏ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯍꯧꯒꯠꯄꯁꯦ ꯃꯝꯕꯁꯤꯗ ꯑꯗꯨꯁꯨꯅꯦ ꯈꯣꯡꯁꯦ ꯂꯩꯊꯦꯛꯑꯦꯕ ꯃꯥꯁꯦ ꯈꯣꯡ ꯂꯩꯊꯦꯛꯄꯗꯒꯤꯅꯦ ꯃꯥꯁꯦ ꯗꯥꯛꯇꯔꯗ ꯌꯦꯡꯉꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩꯒꯤ ꯗꯥꯛꯇꯔ ꯕꯤꯃꯣꯜ ꯂꯩꯕꯗꯣꯀꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯗꯅꯣ ꯈꯣꯡ ꯈꯤꯇꯪ ꯂꯩꯊꯦꯛꯈꯤꯕꯁꯤꯗ ꯈ꯭ꯋꯥꯡꯐꯥꯎ ꯌꯥꯎꯅ ꯅꯥꯔꯕꯀꯣ ꯃꯥꯁꯦ ꯑꯗꯨꯗ ꯈ꯭ꯋꯥꯡꯁꯦ ꯌꯦꯡꯕ ꯃꯇꯝꯗꯅꯦ ꯀꯩꯗꯧꯔꯝꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗꯅꯦ ꯅꯨꯡ ꯂꯩꯔꯒ ꯂꯩꯔꯝꯃꯦꯕ ꯅꯨꯡꯁꯤꯁꯨ ꯈꯨꯆꯥꯎ ꯑꯃ ꯇꯧꯋꯦꯕ ꯅꯨꯡꯁꯦ ꯈꯨꯆꯥꯎ ꯑꯃ ꯇꯧꯋꯦ ꯍꯥꯏꯁꯦ ꯈꯪꯕ ꯅꯠꯇꯦꯀꯣ ꯃꯥꯒꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯃꯅ ꯂꯥꯏꯕꯛ ꯐꯕ ꯑꯃ ꯍꯥꯏꯔꯒ ꯅꯨꯡꯁꯦ ꯃꯐꯝ ꯆꯥꯅ ꯂꯩꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯅꯨꯡꯅ ꯊꯤꯟꯕꯤ ꯈꯣꯠꯄꯤꯗꯣ ꯑꯗꯨꯒꯨꯝꯕꯗꯤ ꯑꯝꯇ ꯇꯧꯗꯕ ꯅꯨꯡꯁꯦ ꯌꯥꯝ ꯊꯤ ꯆꯥꯎꯔꯦꯀꯣ ꯈꯤꯇꯪꯗ ꯅꯠꯇꯦ ꯑꯗꯨꯗꯅꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯥ ꯍꯥꯟꯅ ꯁꯨꯡꯈꯪ ꯈꯪꯕ ꯅꯠꯇꯦꯕ ꯀꯩꯅꯣ ꯌꯦꯡꯉꯀꯥꯟꯗ ꯈ꯭ꯋꯥꯡ ꯅꯥꯏꯌꯦꯅ ꯑꯩꯈꯣꯏ ꯑꯦꯛꯁꯔꯦ ꯂꯧꯔꯀꯥꯟꯗ ꯅꯨꯡ ꯂꯩꯔꯕ ꯃꯥꯜꯂꯦ ꯅꯪꯒꯤꯗꯤ ꯌꯦꯡꯉꯨꯔꯣ ꯅꯪꯅ ꯅꯨꯡ ꯑꯣꯏꯅ ꯇꯥꯔꯦꯕ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯕ ꯃꯣꯏ ꯀꯤꯍꯣꯜ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯗꯣ ꯑꯗꯨ ꯇꯧꯔꯦ ꯁꯤꯖꯗ ꯇꯧꯔꯦ ꯑꯗꯣ ꯃꯥꯒꯤ ꯄꯩꯁꯥ ꯂꯨꯄꯥ 1 ꯂꯥꯈ ꯍꯦꯟꯅ ꯆꯪꯈꯤꯕ ꯁꯤ ꯌꯦꯡꯉꯨꯕ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯆꯪꯉꯤꯁꯦ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯃꯥ ꯅꯨꯡ ꯂꯩꯗꯣ ꯈꯪꯕ ꯅꯠꯇꯦꯕ ꯑꯗꯣ ꯀꯩꯅꯣ ꯑꯦꯛꯁꯔꯦ ꯂꯧꯔꯀꯥꯟꯗ ꯈꯪꯉꯤꯅꯦꯕ ꯁꯤ ꯐꯨꯝꯖꯤꯜꯂꯒ ꯂꯩꯔꯝꯃꯤꯅꯦꯕ ꯀꯦꯟꯁꯔꯒꯁꯤꯁꯨ ꯃꯤꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯗꯣꯀꯣ ꯀꯩꯅꯣꯒꯤ ꯍꯥꯏꯗꯤ ꯈꯪꯉꯤꯁꯦ ꯗꯛ ꯂꯥꯎꯅ ꯈꯪꯉꯛꯀꯗꯣꯏꯅꯦ ꯍꯥꯟꯅ ꯑꯗꯨꯝ ꯌꯨꯝ ꯃꯅꯨꯡꯗ ꯐꯨꯝꯕ ꯂꯩꯕꯅꯤꯅ ꯑꯗꯣ ꯅꯪꯁꯨ ꯑꯅꯥꯕꯁꯤꯀꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯅꯪꯅ ꯀꯩꯝ ꯇꯧꯗ꯭ꯔꯦꯅ ꯅꯪ ꯅꯥꯔꯣꯏ ꯍꯥꯏꯕ ꯂꯩꯇꯦꯕ ꯅꯪ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯅꯪ ꯆꯠ ꯂꯥꯎꯅ ꯅꯥꯁꯤꯜꯂꯛꯄ ꯌꯥꯏꯑꯕ ꯅꯪꯅ ꯁꯨꯝ ꯅꯣꯏꯔꯒ ꯂꯩꯔꯒꯗꯤ ꯑꯩꯅ ꯂꯧꯁꯟꯕ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤꯗꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯤꯅꯦꯕ ꯑꯩꯈꯣꯏ ꯃꯥꯒꯤꯗꯣ ꯍꯥꯟꯅ ꯀꯩꯝ ꯈꯪꯉꯝꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯑꯦꯛꯁꯔꯦ ꯂꯧꯔꯀꯥꯟꯗ ꯃꯥꯒꯤ ꯈ꯭ꯋꯥꯡ ꯅꯥꯏꯅꯕ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗ ꯈꯪꯉꯛꯏꯅꯦꯕ ꯊꯤꯟꯕꯤ ꯌꯦꯛꯄꯤ ꯈꯣꯠꯄꯤ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯕ ꯅꯠꯇꯦꯕ ꯑꯗꯨ ꯅꯨꯡ ꯂꯩꯔꯝꯗꯅ ꯌꯥꯗꯗꯅꯀꯣ ꯆꯥꯎꯃꯜꯂꯦ ꯅꯪꯒꯤꯁꯤ ꯁꯠ ꯂꯧꯊꯣꯛꯎꯔꯣ ꯍꯥꯏꯔꯒ ꯂꯧꯊꯣꯛꯏꯅꯦꯕ ꯁꯤ ꯅꯪꯁꯨꯅꯦ ꯆꯞ ꯃꯥꯟꯅꯩꯕ ꯅꯪꯁꯨ ꯀꯩꯝꯇ ꯇꯧꯗꯦ ꯍꯧꯖꯤꯛ ꯍꯥꯏꯔꯒ ꯅꯪ ꯑꯅꯥꯕ ꯑꯃ ꯆꯠ ꯂꯥꯎꯅ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗ ꯅꯪ ꯕꯤꯠ ꯈꯛ ꯌꯥꯎꯔꯣꯏ ꯅꯪꯅꯦ
ꯑꯅꯥꯕ ꯑꯃ ꯍꯦꯛ ꯌꯥꯎꯔꯛꯄꯗꯅꯦ ꯅꯪꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯕꯛ ꯆꯤꯜꯂꯦ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯑꯗꯨ ꯇꯧꯔꯦ ꯇꯜꯂꯦ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯐꯣꯔꯁꯥ ꯆꯠꯂꯛꯑꯅꯤ ꯑꯅꯥꯕꯁꯤꯗ ꯐꯔꯗꯤꯅꯅꯦ ꯅꯪꯒꯤ ꯀꯣꯛꯁꯤꯗꯅꯦ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯁꯥ ꯅꯇꯣꯝꯗ ꯄ꯭ꯔꯤꯚꯦꯟ ꯑꯝꯇ ꯇꯧꯍꯧꯕ ꯅꯣꯏꯔꯒ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯩ ꯏꯁꯥꯃꯛꯇ ꯊꯣꯛꯑꯕꯅꯤꯅ ꯑꯩ ꯈꯪꯉꯦꯕꯀꯣ ꯌꯦꯡꯉꯤꯕ ꯅꯪꯉꯣꯟꯗꯁꯨ ꯗꯥꯏꯔꯦꯛ ꯊꯣꯛꯄ ꯑꯇꯣꯞ ꯑꯇꯣꯞꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯀꯣ ꯑꯩꯅꯒ ꯍꯥꯏꯗꯕ ꯃꯤꯅ ꯍꯥꯏꯔꯛꯄꯗꯀꯣ ꯀꯩꯅꯣ ꯃꯤ ꯃꯔꯛꯇ ꯄꯨꯟꯕꯗ ꯍꯦꯛ ꯏꯀꯥꯏꯖꯕꯤ ꯑꯗꯩꯗꯤ ꯀꯩꯅꯣ ꯐꯣꯇꯣꯃꯛꯇ ꯅꯝꯃꯤꯟꯅꯔꯦ ꯅꯁꯥꯗ ꯌꯥꯎꯕ ꯃꯇꯝꯗ ꯇꯟꯕꯤ ꯐꯣꯇꯣꯗꯨꯗ ꯎꯕꯗ ꯅꯣꯏꯇ꯭ꯔꯤꯛ ꯅꯣꯏꯔꯒ ꯂꯩꯔꯝꯕꯗꯣ ꯃꯌꯥꯝꯃꯛꯇ ꯏꯀꯥꯏꯕ ꯍꯥꯏꯔꯒ ꯅꯁꯥ ꯅꯇꯣꯝꯗ ꯏꯟꯁꯤꯀ꯭ꯌꯣꯔ ꯑꯣꯏꯖꯕꯗꯣꯀꯣ ꯑꯗꯨꯒꯨꯝꯕ ꯅꯁꯥꯒꯤ ꯑꯣꯏꯕ ꯊꯦꯡꯅꯕ ꯑꯩꯅ ꯄꯟꯕꯗ ꯌꯥꯎꯍꯧꯗꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯍꯥꯏꯖꯤꯜꯂꯝꯃꯣ ꯅꯪꯒꯤ ꯀꯃꯦꯟꯗꯨ ꯎꯔꯒ ꯃꯤ ꯑꯃ ꯃꯣꯇꯤꯚꯦꯁꯟ ꯇꯧꯔꯒꯀꯣ ꯍꯥꯏꯗꯤ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗ ꯆꯪꯕ ꯍꯧꯍꯟꯈꯤꯕꯁꯨ ꯌꯥꯏꯀꯣ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯗꯨꯅꯅꯦ ꯌꯦꯡꯉꯤꯕ ꯅꯪꯁꯨꯅꯦ ꯑꯃꯨꯛꯇꯕꯨ ꯅꯣꯏꯔꯒ ꯂꯩꯔꯕ ꯅꯣꯏꯔꯒꯗꯤ ꯂꯩꯔꯝꯒꯅꯤ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯁꯤꯐꯥꯎ ꯌꯦꯡꯉꯤꯁꯦ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗ ꯆꯪꯕ ꯍꯧꯋꯣ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗ ꯆꯪꯕꯁꯦ ꯃꯇꯝ ꯌꯥꯝ ꯆꯪꯕ ꯅꯠꯇꯦ ꯃꯤ ꯅꯣꯡꯃꯗ ꯄꯨꯡ ꯑꯃꯐꯥꯎ ꯊꯥꯗꯕ ꯉꯝꯗ꯭ꯔꯗꯤ ꯍꯦꯜꯊꯒꯤ ꯃꯇꯥꯡꯗ ꯅꯪꯒꯤ ꯑꯗꯨꯛ ꯃꯔꯨ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯅꯁꯥꯁꯤꯗ ꯄꯨꯡ ꯑꯃꯐꯥꯎ ꯊꯥꯗꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯅꯣꯏꯔꯒ ꯂꯩꯕꯁꯦ ꯅꯁꯥꯅ ꯃꯇꯤꯛ ꯆꯥꯏꯅꯗꯤ ꯈꯟꯖꯕ꯭ꯔꯥ ꯂꯥꯏꯅꯥꯒ ꯄꯜꯂꯛꯄ ꯃꯇꯝꯗ ꯂꯥꯏꯗꯒ ꯇꯥꯏꯅꯒꯅꯨꯀꯣ ꯑꯁ ꯏꯁꯣꯔ ꯃꯥꯁꯨ ꯑꯉꯛꯄꯅꯤ ꯑꯩꯉꯣꯟꯗ ꯅꯥꯍꯜꯂꯦ ꯀꯥꯏꯅ ꯅꯪ ꯅꯁꯥꯅ ꯄ꯭ꯔꯤꯚꯦꯟ ꯇꯧꯅꯕꯗꯤ ꯍꯣꯠꯅꯧ ꯍꯥꯏꯕꯅꯤ ꯃꯤ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯑꯩ ꯊꯤꯗ ꯒꯥꯒꯔꯣꯏꯒꯦꯔ ꯁꯥꯎꯅꯤꯡꯗ ꯏꯁꯇꯥꯁꯟꯅꯤꯅ ꯀꯩꯅꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯤ ꯃꯣꯇꯤꯚꯦꯁꯟ ꯂꯧꯒꯦꯅ ꯇꯧꯔꯒ ꯊꯤ ꯉꯥꯡꯁꯤꯜꯂꯦ ꯅꯣꯏꯔꯒ ꯂꯩꯔꯣ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯜꯂꯦ ꯀꯥꯏ ꯐꯥꯒꯤ ꯇꯧꯏ ꯑꯗꯣ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗ ꯆꯪꯕ ꯍꯧꯔꯣ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅꯀꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯅꯦ ꯁꯤꯅ ꯑꯃꯨꯛ ꯑꯩꯒꯤ 14 days ꯆꯦꯂꯦꯟꯖꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯕꯅꯦ ꯑꯩꯒꯤ ꯁꯔꯚꯤꯁ ꯄꯤꯕꯗ ꯍꯧꯖꯤꯛꯐꯥꯎꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯕ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯗ ꯔꯤꯖꯜ ꯈ꯭ꯋꯥꯏꯗꯒꯤ ꯎꯕ ꯍꯥꯏꯔꯒꯗꯤ 14 days ꯆꯦꯂꯦꯟꯖꯁꯤꯅꯦꯕꯀꯣ 14 days ꯆꯦꯂꯦꯟꯖꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯏꯗ꯭ꯔꯤꯕꯅꯦꯕ ꯌꯨꯇ꯭ꯌꯨꯕꯇ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯗ꯭ꯔꯤꯕꯅꯦꯕꯀꯣ 14 days ꯆꯦꯂꯦꯟꯖꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯦꯅ ꯍꯧꯖꯤꯛ ꯃꯤ 4 ꯁꯨꯈ꯭ꯔꯦꯕ ꯖꯣꯏꯟ ꯇꯧꯔꯤꯁꯤ 14 days ꯆꯦꯂꯦꯟꯖ ꯃꯣꯏꯅꯀꯣ 1 hourꯒꯤꯁꯨ ꯄꯥꯝꯗꯦ ꯑꯗꯨ ꯄꯥꯝꯗꯦ ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯈꯔ ꯀꯨꯏꯅ ꯒꯥꯏꯗ ꯇꯧꯕꯤꯌꯨ ꯈꯔ ꯀꯨꯏꯅ ꯍꯥꯟꯅꯒꯤ 14 daysꯇꯣ ꯑꯗꯨꯒꯤꯗꯨꯅ ꯅꯨꯡꯉꯥꯏꯒꯅꯤ ꯔꯤꯖꯜꯗꯣ ꯑꯗꯨꯗ ꯌꯥꯝ ꯃꯤꯅ ꯎꯅꯩ ꯑꯩ ꯅꯪꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯒꯠꯄꯅꯦꯕꯀꯣ ꯀ꯭ꯂꯥꯏꯟꯒꯤ ꯔꯤꯖꯜ ꯑꯗꯨ ꯎꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯕꯀꯣ ꯁꯤꯅꯦ ꯋꯥꯔꯤꯕꯨ ꯑꯗꯨ ꯅꯣꯏꯁꯨ ꯑꯗꯨꯝ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯆꯪꯉꯒ ꯌꯦꯡꯕ ꯌꯥꯅꯤꯀꯣ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯒꯤ ꯔꯤꯖꯜꯈꯩꯗꯣ ꯑꯗꯨꯒ 14 daysꯁꯦ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯂꯥꯏꯚ ꯊꯥꯗ꯭ꯔꯤꯉꯩꯗꯅꯦ ꯃꯤ 4 ꯖꯣꯏन ꯇꯧꯈ꯭ꯔꯕꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯑꯃꯨꯛ ꯄꯟꯗ꯭ꯔꯤꯉꯩꯗ ꯃꯤ 4 ꯖꯣꯏन ꯇꯧꯈ꯭ꯔꯕꯅꯦꯀꯣ ꯑꯗꯨꯅ ꯌꯦꯡꯉꯤꯕ ꯅꯪꯁꯨ 14 days ꯆꯦꯂꯦꯟꯖꯁꯦ ꯌꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯐꯖꯅ ꯒꯥꯏꯗ ꯇꯧꯗꯣꯏꯅꯦ ꯅꯪꯁꯦ ꯑꯗꯨꯒ 14 daysꯁꯤꯗ ꯗꯥꯏꯔꯦꯛ ꯔꯤꯖꯜ ꯎꯍꯟꯗꯣꯏꯅꯦ ꯅꯪꯒꯤ ꯗꯥꯏꯠ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯃꯤꯟꯅꯔꯅꯤ ꯍꯥꯏꯁꯦ ꯁꯤꯒꯤ ꯃꯔꯝꯁꯨ ꯂꯩꯀꯣ ꯑꯗꯨꯒꯤꯗꯣ ꯈꯪꯒꯦ ꯍꯥꯏꯔꯒꯗꯤ ꯈꯔ ꯍꯦꯟꯅ ꯀꯨꯞꯊꯅ ꯈꯪꯒꯦ ꯍꯥꯏꯔꯒꯗꯤ ꯀꯃꯦꯟꯗ ꯌꯥꯎꯕ ꯂꯤꯡꯛ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯗ ꯆꯪꯁꯤꯜꯂꯣ ꯑꯗꯨ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯗꯣ ꯐꯖꯅ 14 daysꯀꯤ ꯃꯇꯥꯡꯗ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯕꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯦ ꯅꯪ ꯅꯁꯥꯅ ꯁꯤꯠꯇꯣ ꯔꯦꯖꯤꯁꯇꯔ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯑꯩ ꯅꯪ ꯀꯟꯇꯦꯛ ꯇꯧꯔꯒꯦ ꯑꯗꯨꯒ ꯋꯦꯠ ꯂꯣꯁ ꯇꯧꯒꯥꯏꯔꯁꯤ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯂꯣꯏꯁꯤꯜꯂꯒꯦ ꯋꯦꯠ ꯂꯣꯁꯁꯤꯀꯣ ꯑꯗꯨ ꯇꯧꯍꯜꯂꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯀꯝꯄꯜꯁꯔꯤ ꯆꯦꯟꯖ ꯇꯧꯔꯛꯀꯅꯤ ꯕꯥꯏ ꯕꯥꯏ